ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯀꯤ ꯑꯆꯧꯕ ꯁꯥꯐꯨ ꯂꯩꯕꯅ ꯕꯤꯍꯥꯔꯒꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯀꯌꯥꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯃꯇꯝ ꯑꯃ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ (ECI) ꯒꯤ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯋꯟ ꯗꯤꯋꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯀꯌꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ 74 ꯌꯥꯎꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯤꯠ ꯑꯃ ꯍꯥꯡꯂꯒ ꯍꯧꯖꯤꯛ ꯂꯩꯔꯤ꯫ इलेक्शन कमीशनना ngasi hiram asiga mari lenana mifam ama pangthoktuna kupna khana neinare mifam aduda state kayagi chief secretary amadi chief electoral officer singna pikhalakpa report sing section na yenglaba matung mikhal asi matang matam chaba ama yenglaga pangthokna bakhana khibani hangduna leiriba sitsingi by election ga bihar gi general assembly election ga matam amatada pangthokani su hairi panba yai manipur gi su assembly seat 12 hangduna leiri hangduna leiriba kendra sing asida mikhal thengnaba political party singna akanba campaign sathaba hongnarabani ATM da sel hapna bohona ringaida sakhangdaba singna nongmai kapsinduna lupa crore amarom laktuna chenkhre nongmaina palaba banki staff laikanaba ngamdana leikhidre manipur da yamna tangna thokpa thodok ama oina ngasi ayok pung 10 ga minute 30 rom taba matamda churachandpur da leiba state bank of india SBI gi ATM booth amada sel hapna bohona ringaida sakhangdaba kangbu amana nongmai kapsinduna lupa crore amarom gi senpham laktuna chenkhre hairi nongmaina panduna soklaba banki staff ama laikanaba ngamdana leikhidraba miyoi asi arambam ranjan chahi 38 apokpa leikhidraba rajen Sisipur district ki manung chanba Jawbeng Khuga tampak tagini thogdok asigi matangda pausi asina phangba paw amana hai Churachandpur police amadi new market anigi marakta leiba State Bank of India SBI gi ATM booth amada bank asigi staff amana sel hapna bohona ringaida sakangdaba singna nongmai kapsilakhibani nongmai kapsilakwaduda staff asi nongmai maruna panduna sokhe ngasigi lut tawkiba yamlaba senpham adu Churachandpur gi akoibada leiriba ATM singda hapnaba senpham ni hairi paw asina makha tana hai mi yamna kungna taba mafum oidabasu sakhangdaba sing aduna haisingna sel sing adu laktuna motorcycle bike amada nanthokuna senkhibani hairi thogdok asigi matangda Sisipur police na case ama lakhotuna thijinba haukhre India amadi China gi marakta pangong lekta Nouna Khut thongna khibada Tibetan lanmi ama sire amana sokle Indo-Tibetan border da August 18 amadi 19 da India amadi China gi lanmi singi marakta nahungna sathakiba khut thokna khibagi thogdokta Tibetan lanmi ama sire aduga amana asok apan nangle haina official source amana phongdokle China gi lanmi singna August 18 amadi 19 gi lonaba ahingda niyam kaina sangsilakna bahona rakhibada khut thokna bagi thogdok adu sathakibani China gi lanmi PLA na chathrakiba activity adu India gi lanmi gi maikei dagi su chapchana paukhum pikhe pangong lekki khathang batorban gi sarukta China gi lanmi sing aduna maram chadana changsina bahona rakbadagi thogdok adu thokibani haide China gi maikei dagi nakal namata oiba thawin sina maram oiraga mafam aduda leiriba ngamkhai gi hana leijariba saktam adu thugaina bahona rakbani Special Frontier Force Vikas Battalion gi Tibetan lanmi ama sikre aduga atopa Tibetan lanmi amana asok apan nangle Indian Army gi maikei dagi leikidraba Tibetan company gi leader Naima Tenzing chahi 58 aduga atopa ama asok apan nangkhiba aduna Tenzing Loden kawe chahi 12 ni Source asina makha tana haikibada company asigi leader adu landmine amada khongna silubadagi laibak thiba thogdok adu thokhibani atopa report amana mahak mangak samda nongmai maruna pankhibani haire Tibetan lanmi sikiba dugi matangda tonganba wafam ani leire Tibetan lanmi adugi asiba hakchang adu sonamning Tibetan settlement da leiba makoigi imung manunggi miyoi singda leibak pokpa numita kusin nakre India amadi Tibetan gi firal na leikidraba miyoi asida kupke Tibetan lanmi asigi loinabi amadi maki macha ahum leheure thangja numitasu leibak anigi lanmi singi marakta mungnabagi thabak sing chathakhe nakal animakna strategic height ama khudum sale haina claim tawkhe SFF force asida maruoina Tibetan commando singna namna yawe makhoi sing asina kalatop yauna maruoiba strategic ki mafam singda ngak senbagi thabak chathagani hojik China amadi India gi marakta brigadier level da wari sabagi thabak chathare leibak pokpa numit ki ayuk pung 9 dagi boldo da wari sanabagi thabak adu chatharakhe adubu wari sanaba adu sathava taragasu nakal animaki oina ahenba lanmi singdi ngamkhai gi paringda lepa leitana thomjinnarakli Chinese armor vehicle amade battle tank singna kalatok ki singkhongda position lauraga leibagi saktam adu uba phangi
अदुगा इंडिया की टेंग रेजिमेंट सिंगसु प्लेन की सरुकता पोजीशन लौदुना थमख्रबनी हाइरी